Manipur Youth League Mayol na shinduna ngasidagi houraga mathang chahi ki Janauray tang 8 phaoba chatkadaba Eikhoigi Anouba Lang-on gi Paojel Puba Lamshang Khongchat senglaba Kangla gi life of dagi meira louduna Khongshanba Houkhre apunbagi saktam lairaba matamdata yegnaba khudingmak mayoknaba ngamgani haina Mayol gi convener Asem Prince na phongdorakli Khongchat adugidamak Maikai kayadagi lakpa ima iben ahal laman amadi mahairoi kayana Kangla gi senglaba life of lenda laktuna meira lokhe Lamshang Khongchat adu coordinating committee on Manipur integrity Kokomigi coordinator Titendra Ningombana lamthakhe politics na kunai himai chumi politics na furup amagi laibak lepe politics ta puning changsi amadi politics na Eikhoigi punsirol oisi high slogan sing asigi makhada pangthok kadaba Khongchat asigi matangda Mayol gi convener Asem Prince na hai apunbagi saktam lairaba matamda yeknaba khuding mayoknaba ngamgani yeknaba khudingmak mayoknaba ngamnabagi damak Eikoi punsinba mathau tai Hiram kayada sothaduna leiriba khunai asina masagi oiba wafam amata maromdum leptaba ngamdabagum leirakpa kuire hiram khudingda sokchilaklaba khunai abagum leirakliba asigi mathakta haukiba megi tang ahumdagi kuki narco terroristic da yellow furup maitaibo muthatnaba landarakle furup asi muthatlagi matagum landarakliba asina lamdam asigi ipa ipusingna ngaklamba lamkhai singda chauna singnaba haibadu oirakle tanfom masida Eikoi khudingmak punsinduna mayom yaminabagi tangai fadaba chauna lei Khongchat asina Manipur gi loiji loya senba thungna chatuna miyam ga loina na mifam pangthokani Khongchat ase mathang chahi gi Janauray tang 8 iningthau gambir maharaja gi leikhidaba numit asida loishingani haina Prince na makha takhe Hairiba Lamshang Khongchat asida aikoina khun chachaduna lojing loya khunsing chachaduna aikoigi ba pandam sing aikoigi oiba wakalon sing adu miyam da thamjarakanda miyam na maduda Miam gi oiba mod adu phongtok pira matung da aikoina mu miam da aikoigi oiba pandam ado yahonnabagi tanja adu lounaba aikoi mao gi philosophy to the masses from the masses to the masses haiba adu gi philosophy line da changchanjaba adugumba khongchang amakhakni maram aduna mayolna thajai madudi aikoi apunbagi sakam adu unity social unity to leira matam khaktada aikoi yaknaba pumba singnaba khudimak thengnaba ngamgani haiba sa mayol gi thajajabani amaduna ngasi Lamshang Khongchat asi miam punna hupna support tobiu amadi hairiba Lamshang Khongchat asida thengrakadab singnaba khuding awa na thidana myam punna saruk yaminase habu thamjaraga akhoigi Lamshang Khongchat asi Kangla dagi northern gate dagi hokjarakanda ngasi sekmai hana yogjagani mathang khul khurkhul adrigi nambol mathang yogjaduna akhoigi oiba Lamshang Khongchat asi leptana sachagane